ngase phongkiba tongan tongan ba manipuri siphongsing amasum thokiba thodo wathok dagi maroibi I pausing khongasaraga manipur top channel gi maikedi gi meyam da thamjagi anbada BJP NC meeting gi CM Yaona MLA sing Kourakhre Saisida pangthokadoriba parliamentary election ga mari lainana lakliba February 13 amasum 19 da Delhi da leiba Bharat Mandapamda numinni sungna pangthokadoriba BJP gi National Council gi meeting da yauna ba Manipur gi Chief Minister N Biren BJP gi MLA Minister Singh BJP Manipur Pradesh ki President yauna office bearer sing amasum district president sing da BJP gi National Office gi invitation pirakre Sanga Express na phangba pauda February 13 amasum 19 pangthokadoriba BJP gi National Council meeting adu lakliba parliamentary election na Manipur gi BJP gi MP ani mai paknaba election ga mari leinaba wafam sing maru oina khanagani hari BJP gi National Council gi meeting adu da sungsoi soidana minister BJP gi MLA minister sing office bearer sing amasum district president sing na laknaba makhoi masa masa da invitation piduna khangalakliba adu da Manipur hauzik oiriba tha mapan suraklaba irang asigi waroisin puraktuna hauzik phawba santi purakpa ngamdana leiriba asigi matangda center gi party gi lusingba singa puna faminaduna sabsab warep ama lauduna waroisin puraktuna santi purakpa BJP gi MLA kharana pamaga loinana wafam asigi matangda koksung sinaduna khanaba haure hari irang asigi sabsab waroisin ama puraktuna Manipur santi Hana purakpa ngamdana lairiba sina maram oiduna lakadoriba parliamentary election na BJP gi thadokliba candidate singna mai pakpa natraga mai thigadra haibigi sabsaba wapam ama khangma ngamdabana parliamentary election asigi mamangda irang sigi waroisin ama puraktuna santi purakpana sungune haba wapamda BJP gi MLA kayana pau phaunaduna kok sungsinabane hari Manipur hauzik thokliba irang si hana waroisin puraktana BJP gi inner Manipur parliamentary constituency amasung outer Manipur parliamentary constituency da thadokadaba mirep sing mai pakhananaba BJP gi MLA minister sing na Manipur gi miyamdagi vote khomba araiba oiroidabana election mamangna Manipur gi irang si hana waroisin puraktuna santi purakpana sungani haina BJP gi MLA kayana mot phongdoknaduna punsinaduna khanaba hokhibani hari hiramasugi matangna BJP gi MLA Kharadi Sanga Express na phangba pauda Manipur hauzik thokliba irang si hana waroisin puraktuna lusinba mathau tari Center na masum BJP ki national leader singna Manipur gi irang sigi hana waroisin puraknaba Manipur leiriba BJP gi MLA minister singa masum office bearer puna magna puna taksin mina basangi lakliba February 13 amasum 19 da numit nini sungna pangthokadoriba BJP gi National Council meeting na sarugyaba satkadoriba Manipur gi Chief Minister yauna BJP gi MLA minister puna magna amat oina punsinduna National Council gi meeting Yaoba satpaduda Manipur gi hauzik thokliba irang sigi sapsa waroisin ama puraknaba honamina basummi haina BJP gi MLA kharana hauzik pau phaunari haidi makhasa tharak poina topa pau AR gi Makok singa wari sanakre lambi thingdre Imphal East District ki Sagolmang da leiriba 19 suba Assam Rifles ki mahutta 19 suba Assam Rifles thamba yaro hena Sagolmang pukhau maikai gi miyamna Sagolmang Khewa company da tholaktuna lambi thinggi khongjang chatharamba adu ngasi IGAR short ki makok thongmu lusingbu sing laktuna miyam gi wari sanabadigi lambi thinggi khongjang gi handokre adubu khunja singi maikai digi 19 suba AR laktokpa yaro habigi akan bo wafam sing thamkre hari ngasi ayuk pung tara makhai khar helakpada IGAR South ki makok thongbu lusingbu sing 19 suba AR gi CO yauna laktuna Sagolmang amasung masigi akoibigi lambi thingduna protest tawriba khunja singda Sagolmang gi 19 suba AR khak loktokloi 19 suba AR gi kangbu mafamadura tharakliba si 19 suba AR ga punna mafamadugi akoibigi khona amasung khunja sing ngak senabigi ni habigi wafam sing thamnakhi haina lambi thingduna protest tharamba United Committee pukhau amasung makeng dulai thabi gram panchayat na phungdorokli United Committee pukhau amasung makeng dulai thabi gram panchayat ki president thoksom sanjoina Sanga Express thai Sagolmang digi 19 suba AR laktolaga 19 suba AR na mut sinba yaroi kariguma 19 suba AR laktokadabu oiragadi Sagolmang amasum akoibigi khunja singbu ningthina ngak senbinaba state force oina thambiu haina Manipur gi Chief Minister Manipur gi Governor Chief Secretary DGP amasum Imphal East District ki Deputy Commissioner da committee gi maikai digi memorandum pisingkre ngasi gi Assam Rifles ki makok thongbu sing aduna Sagolmang area ti ki 19 suba AR laktokloi makoi gi mateng pangnaba 19 suba AR
थमगदबनी हाइबगी वाफम खुंजासिंग थमलखी हाइबा हाइना महना फोंदोखि खुंजासिंग मेकेडी एआर खुंजासिंग अपामदि मणिपुर पुंबदि असम राइफल्स लौथोकपनी हाइबा वाफम थमखिबग लोइना मणिपुर हौजि थोकलिबि इरांग असिगी हौगलकपद सगुलमांग पुखाव मेकेदा युम कै क्या मै थादुना मसु मिसिमिनागी इरांग क्या थोरमदगी सगुलमांग पुखाव मेकेदा तरागा निपान सुबा एआर लाखपदगी हंदक इरांग असिगी मनुंगदा मैते अमसुम कुकी नकलनी की खुंजासिंग बुनिंग थीना कंट्रोल तौदुना मतम सांगना करिगुमा मखलमतगी इरांग थोखिदबा ओइबना मके सोमदगी तरागा निपान सुबा एआर लौथोकपिगनु हाइजबनि हाइना फोंदोखि हाइदि तरागा निपान सुबा एआर गी सीओ दु मैते मसा ओइबगिदमक मैके सोमना तरागा निपान सुबा एआर थांबियो हाइजबनति अदुबो माक लाखपदगी माकना लौखिबा मैके सोमदा शांति पुरकनबगी लौखिबा थाउदांग अदुगिदमक अदुमक मखाताना थंबियु हाइबनि हाइना पल्लदुना कुनगनिपान सुबा एआर थमगदब ओइरगदि मैके सोमदगी एआर पुनमक लौथोकपिख्रो हाइना ngasi लाखिबा एआर गे मकोक थोंबुसिंगदा खंगन खैरि मैके सोमगी मैतै सिंगी खुनगा थंगनबा सिंगथक्ता हौसि कुकी खुलाई पाइबि सिंगी मसिंग यामना बंकर सिंग साजिन्दुना लैदिबा सिसु नुमित तरागा मंगानि की मनुंगदा लौथोकपियु हाइबि अकनबु वाफम आईजीएआर स्काउट के मकोक थोंबुसिंगदुदा खनखि एआर की मैकेरी की कुकी बंकर लौथोकनबगी अककनब मतम नुमित तरागा मंगानी की मतमदी थाबीरकनो सुंगसोय सोयदना लौथोकनब होनगी हाइबगी वाफम आईजीएआर साउथ की मकोक थोंबुसिंगी मैकेदी पाउदमनखि तरागा निपान सुबा एआर लौथोकपरा नत्रगना लौथोकतबरा अमसुम कुकी बंकर सिंग लौथोकपरा हाइबा कमिटीना येंसिनखिगनी हाइना यूनाइटेड कमिटी पुखाव अमसुम मकेंग दुलाई थाबी ग्राम पंचायत की मैकेदी एआर की मफम थमखि हाइदि मखा सथरकपोइना हुयेलन पाउरिगे तोपमा रोइबा पाउखरनमु था तरा यौना लेप्तना सथरकलिबा लानगी मैरीना मणिपुर टूरिज्म लुइसंग काथेकलमले यूएसए की कंपनी अमन मणिपुर की टूरिज्म सेक्टर लुपा $1 मिलियन संवा पिथरगलगनी हाइना चीफ मिनिस्टरना फोंदोखरबसु मसिगी मतांगना टूरिज्म लुइसंगी ऑप्शन अमता खंगलमद्रे हौखिबा मे अहुमदिगी हौरकलगा हौजुक फावदा लेप्तना संगसिलक्तुना था तरा यौसिलक्लबा मणिपुर की तमथिरब लाना स्टेटसगी फुरपुनमकी मियोइसिंग सोगनबदनतना लाइंगाकी लोइसंग खरदसु अचौबा सैथिंग पिरकपदगी मनुंगना मणिपुरगी टूरिज्म लोइसंगदी था तरा सुपना लेप्तना सथरकलिबा लानगी मदीना काथेकलमबग लोइनना इम्फाल पांथोकिबा B20 की मिफमदा यूनाइटेड स्टेट की कंपनी अमना मणिपुर की टूरिज्म पोटेंशियल खंगबदगी सेक्टर सिदा लुपा $1 मिलियन संवागी सेंफम इन्वेस्ट तौरगनी हाइबगी थाजबा पिरकली हाइना चीफ मिनिस्टर एन बिरेन मियामदा नुंगाइबा पाउ ओइना तमख्रबसु हिरमसिगी मतंगदा टूरिज्म लोइसंगी ऑप्शन अमतना खंगी कौबता हाइरखिद्रे इंडिया लेंगांगना हौखिबा कुमजा इंग्लिश कुनगहुमदगी फेब्रुवारी की थादा लेबासिपु One Earth, One Family, One Future हाइबा पनमदा थाबु ओइदुनु G20 समिट पांगतोखिबनि समिट असगी सरुव अम ओइना सखो थौरांगी लंबीदा लेमजनिंगाई ओइरबा थाउसिलगी मनुंगसना इम्फालसु B20 की मिफम पांगतोखिबनि मिफम असिदा सरुक यारखिबा मपा लेबाकसिंगी मनुंगदगी यूनाइटेड स्टेट ऑफ अमेरिका USA की कंपनी अमना मणिपुर की टूरिज्म की दमक लुपा $1 मिलियन संवागी सेंफम इन्वेस्ट तौरकलगनी हाइबगी थाजबा पिरकली हाइना चीफ मिनिस्टरना मिफम अदु लोइसिलकपदा मणिपुर की मियामदा नुंगाइबा पाउ ओइना फोंदोखिबनि वाफम अदुदा सबसाना थाजदुना स्टेटसगी मियामनसु इम्फाल B20 की मिफम पांगथोकपगी माहि याले हाइबगी लोइनना मणिपुर की टूरिज्म सेक्टर मंजिल थाना सेंखतखरगनी हाइबगी थाजबा थमलमनि थमनरमनि अदुबो वाफम अदुगी ओना तैनबदा USA की कंपनी अदुना इन्वेस्ट तौनिंगबगी अपाम लेरमलबसु मणिपुर लेंगा की मेकेदिगी सेंफमसी फंगनबगी दमक लौखटफम थोकपा थबकसिंग लौखटखिदरब्रा नत्रगा मे अहुमनिगी कुकी लमहेनबसिंग मीतैदा अतमदना ओनसिंदुना सथरकलिबा तमथिरब लानसिना ओहेलकलिबा चरांगनबा फिबमसिदा फॉरेन इन्वेस्टर सिंजु सेल थादबा कीदुना सियनख्रब्रा हाबिगी वहां थोरकले टूरिज्म सेक्टर सखोट हनमना मणिपुर की रेवेन्यू की फिबम का हेना फगत हनगनी हाइबमक याद्रबसु लमदमसिगी GDP सखोट हनबददी असोब मतिंग ओइगदोरिबनि टूरिज्म ना हाक्थिंगना नत्रगना नकोइना होटल दुकान टैक्सी सर्विस कैथेलना सिंगबदा एहन सेंदोंग फंग यागन हेनसु सेक्टर सिगी मरी लेनबो ऑफिशियल अमना पाउसी सिदा फुंदोरखली अदुबो लाइबक थीबदि हौजिक था तरा यौना थोलकलिबा तमथिरब लान सिना मरम ओइरगा मणिपुर की टूरिज्म सेक्टर यामना साउना साइथिंग फंगले मणिपुर टूरिस्ट लाकपगी सांग असुकी मतिक हंथरे हाइनसु ऑफिशियल सिना फुंदोरखली ओइरकलिबा फिबम सिदा पाउसी सिना टूरिज्म लोइसंगी मकोक थोंग ऑफिशियल अमगा उनरुबदा मागना हाइ B20 समिट की मनुंग इन्वेस्टमेंट की प्रपोजल क्या लाखी अदुबो प्रपोजल सिंग अदु अयामन चीफ मिनिस्टर की ऑफिस ता लाखिबनि
Summit adu pangthokraba matung ikan kanadana Manipur akanba irang adumak horakre laingaksu irang laksinanaba hotnabaromda mayon sinkre Manipur haukiba me ahumdagi tholakliba hana sunabana maram oiraga touristing lakpagi sang kayamuk yamna hantharabagi haibada mamangi kumja English nganiga kunga humdagi January thada domestic tourist lising taraga mathuga samapanga yangkhiga mari duga foreign tourist saungaga marfuga tere lakhi February dana domestic tourist lising taraga samaga kunga humdoi foreign tourist satruka marfuga humdoi lakhi March da domestic tourist lising taraga mathuga satreka marfuga humdoi amasum foreign tourist satruka maudraga tar lakhi adubu me thadadi supnatagi domestic tourist lising aniga samapanga taraga taruk laklaga foreign tourist na supnatagi samaga marfuga humdoi lakhi Lan kansilakpa thangnaba junthada domestic tourist Sanipan ga kuntraga matoi foreign tourist marfuga nipan khaktamak lakhi irang asi matam sangna satharakpana tourist lakpagi sang khangan hantakhibani adubo haukiba December thadari domestic tourist lising aniga sohunga marfuga mari laklaga foreign tourist saniga tere lakhi tourist lakpagi oina sayesigi sangdamnabada kumja English aniga kungani thuda Manipur da lakhiba domestic tourist lamaga lising nifuga Nipanga supnagi marfuga tarukni aduga foreign tourist na lising ohumga samaga maudraga nipani adubu lan horakiba kumja English nganiga kunga humdoida domestic tourist lakhi sang mamangi kumja English nganiga kungani thoida lakhiba adugi tangkhai phau yoba ngamdana supnatagi lising yang haiga tereka sahumga nifuga mathoi khaktamak lakhi aduga kumja English nganiga kunga humdoida lakhiba foreign tourist ki masingna lising ohumga sangwaga marfu oikhi Panmayabadi Manipur thukliba siguma tamthiraba lan thoktaba laiba sigi tuan state amasum union territory singdadi makhal kyagi harakumai amadi asongba thorom kya pangthoknaduna tourism sector henama pangal kana changsilakibani Manipur su hero tri nation football tournament Duran Cup amadi Femina Miss India gi grand finale fawba pangthokibani adubu lan asina maram oiduna Manipur laingana festival of Oneness Hairiba Sangai Festival Fawba Pangthok Pangam Kidabada Natana Ningol Sakobigi Thorams Pangthok Nakidi Maram Singasina Lan Si Makata Nadumak Sataraglagadi Manipurgi tourism sector si ka thekpada natana ut on khirkadra haibigi wohang songthrakli atopa pawmana Myanmar lanmina lalhoba ani hingna mai tharaga hatkibagi video viral oirakre Myanmar gi lengak pairiba military junta junta gi mayokta lalhoriba militant group singi manungda ama oiriba Yo Defense Force YDF ki lanmi anibu lebas ki military personnel suna farag ot nairaba matung makong mukut pulaga u amadu yalaga thau hajinduna mai tharaga hatkibagi video ama viral oirakre agency ki pauna haibada masagi sei kunlom ta suriba YDF ki militant ani edu haukiba November 3 English nganiga kungo humdoida Myanmar gi Makwe region da leiba khulama gi khunja singi mamang na thawong da sathakibani adumainama thawdo adu gi video na ngarang khaktamak social media da upload torakpadagi viral oirakibani hari thawdo asigi matang na YDF ki mekedi gi phongdorakibada makhoi gi lanmi ani hatkibagi teksa asi Myanmar lanmi singa masu makhoi gi satminariba Yusoti Milishagi Miyoishina Pugotabani hari Laikidraba militant anidugi maming Forte Amasum Tatong Kawi Haiduna Hokibu Kumza English Singaniga Kungo Homdugi November 3 Myanmar group Singamadi Makoiga Satminariba Milishagi members Singna Yokin Yankul Satakibo operation Namada militant ani du Faduna Makoigi Makut Sankibani Myanmar lanmina makoyani bu tamthi bamong na hatkiba dubu kuladugi yumthong kuding digi mi amamam tholaktuna yenghan khiyadi Aduga Myanmar lanmi singbu militant singna military dogs haiduna mingau nabadagi militant ani adubusu halamdaida makoi masana masabu aikoi huini haina kyarag hana khayan khiyari thawdo sigi video social media da viral oirakpadagi masibu ukiba miyoi singda aki akhang pokhan khibada natana thawong asi miyoi bigi lisat nati haina su phongdok narakpa yawki atopa paw madana India gi miyoi sing khudakta Myanmar gi Rakhine state thadokna ba khankhre Ngarang Lebas gi Ministry of External Affairs MEA gi Maikei gi Fongo ki buwa famada Lebas gi yumthang nana leiba Myanmar gi Rakhine state leiba India masa sing bo haujuk mafamadu da oirak liba security gi aruba phiu madu gi dama yengladuna Rakhine state kudak thadokna ba khankhre wafam masi ministry na khangan batana tana Rakhine state oirak liba danpham gumla ba phiu madu gi dama yengladuna mafam masi dagi India gi miyoi sing sangloi dabane hari Rakhine state oirak liba phiba maduna maram oiraduna telecom service sing da apan ma tholak pagaloina na hingbara sang da yadraba polam sing phangda bagi asoba kudong thiba su mayok na re hari
Myanmar gi mafam asida haujuk military lenga ki lanmi singa arakan army gi marakta akan ba khuthokna bagi thaudok sing thokpagi report phangle haiduna thaudo asina maram oiraduna Rakhine state ka tainari ba Manipur amasu Mizoram gi ngamkhaida leiba security sing da su masigi safu pire hari maram asina Myanmar gi mafam asida leiba India masa punama khudakta mafam asi thadokna ba khangan bani hari atopa pawmana combined force na tumurok torial dagi truck sing puthorakhre Commando ga numay kapnakre khunja sing ahing tumnadre Manipur news tagi ngarang nungthil pung amarom tabada Imphal East ki Maphaw police station gi manungsan ba itham moirang porel manaki tumurok torel da sinmi singna nungleingoi peklingai de koki terrorist singna attack sa tharakpadagi lanjena khraba matung lakthok pangamdana lehoba laingoi loba lakpa truck taruk ngasi combined force na aswengam yaudana lakthokre ngarang gi numay kapna bigi thaudo do thokraba matung makhatana nongai matung pung ohmlom tabada koki terrorist singna Kamu amasum moham kuki khulgi manak nakpada leiriba itham moirang pudel bom yauna nomoi round kya kap tharak padigi khulnga ki police commando singi meke digi handuna kapna khre nomoi kapna badu ayuk pung mari taram dai faw sataki madugi matung pung ani rom nomoi kap lep luraga amuksu kuki singna ayuk pung tar rom tawada bom yauna nomoi kap sindun attack sa tharak padigi police commando gi meke digi handuna ayuk pung tare taram dai faw nomoi kapna ki nomoi kapna badu da BSF kangbu su yauki Thaudo odugi matung tarakpada state force ki maikeri gi manak nakpa jaga sing na thibu humgi thabak sadaki loina tumurok torial da leiriba kuki lalhau sing na nomai kapsin duna amang ata tholam laba laingoi singba truck taru odu puthorakhre truck sing adu lakthokna bohona bda Gurkha regiment gi kangbu siyauki amaromda haujiksu itham moirang porel tabu lambi gi oksu amasum nongada gi mafam kaya da maira pai bising na uwa phaijinduna central forcing sangbu thingli Mera pai bising ahing yerik tuno lambi thingbi khongjang sangsilingai da Assam Rifles ki kangbu ama itham moirang purel tam sangsinna bohona rakpadigi mukna bathoki haujik su AR gi kangbu sing adu mera pai bising na oksu ningthem sakul gi thong masinda thattuna thamli AR gi mekedi gi kari gi makhoi bu thingli bano koki na phajin khraba gari sing adu lokthokna wa masu miyam ngak sena na balapani makhoi sakyai ki madura mera pai bising gi mekedi gi AR thajaba thamdi changbu yaro haina thattuna thamki Itham moirang purel gi maira pai bilu singbi takhilambam kabok laina press ko wari sanaba ma da phungdorakhibudi kokila labu singna maitei khulsini attack sa tharaglabasu miyamna Assam Rifles pudi haujik su thajaba leitabana sangandri oksu amasum nongadana singbam phung kya da su maira pai bi singna ahing yarek tuna Assam Rifles sing sangmathingli Itham moirang purel gi jaga sing state police commando sing amasum central force sing ngak selabasu ngarang thilma sum nungalam daida kokila labu singna bom kap singduna landarakhibana khunja sing ayamana safagada mafam singda pulap tasinduna hingerekli lanjena ki bakaya mas hauju pawba hanarakthri khulgi ahlo eraba miyoi sing amasum anaba sing khamthena awaba mayoknare haina phongdorakhi atop pawmana torial da heavy fuel haitharakpagi likhun puthokthringaida anobo wathok idil torial da sakhangriba thauthigumba posak taw tharakpadigi mi painari Miyamna mikup na humsing na laibiyu si Maitay ga kuki gi marakta kanglok irang thok tuna tang dulay tadaba phibam ama mayok na ringa gi serak sida mamang thakta amka thokhidriba thawdok kaya mathang tholak tuna miyam da mi paiba poknari Imphal West district ki kanto sabal phaw duna sienba makha thongda heavy fuel thadara ku ki matangna lengana karigumba amata haidok tuna lairinga gi serakta ngasi dulai thabi tamda tarakadaba idil turil da masakhang mangamdriba thauthi gumba posak paksana thadara kodigi miyam mi painakre torel si thauthi natragana diesel gumba thadara ku ki mawong da mahuk saga manadana ising masu olakpa langkai basatpa nupi amana ngasi ayuk pung taruka makhairom tabado waida thengnarakibani mangna pau pibidigi laikai gi miyoi khara kum tharaktuna isingda tawriba mapang singadu kari no haiba khuna soktuna yengnakhi khuna sokpada suba posagadu kari no haiba makoina khangmangkide oirakliba mawong matawodu makoina social media ra thagalakhi social media ra viral oirakhiba video footage adu uruba mi pung kudimangna thawdodu kari no haiba khangnanaba langtaknaba wang kayamaram hangnarakhi thawdo sugi pau phangmadigi Kongjel tuna Environment Department amadi Water Resources Department gi thaumisingna changsilaktuna hu senba posakla natragana kari karamba posak no haiba tang taba ma khangnaba sample lokhi mafamadura PSE digi Minister L Susindro Imphal East District ASP Additional District Magistrate singba phidam ningai oiba miyoi kya su laktuna hakthingna yengsin ki haidi thawdo osiga mari lainana laitan pokpi ki khunja wangjam itona hai thawdo osinga si konthaujam maibi kowi miyoi amana
lang kaiba satlubada hakthingna thengnarakibani mi painingay oiba posa adu tawtharakpadigi miyam puna yengbada mujarabasu thauthira haiba khangmangamde loinana manamsu namdabata natana isingdu tumbasu hoiti nang sulaude oirakiba phibam adu matawkramna kadaidigi haurakibano haiba khangdi mamangna asiguma thawdo ase amukta fawbo thokidri tawtharaliba posa asi miyamna sokningai oibra oidabra haibadu chapsana khangdriba fawi ising sejina khiroi torel sidigi khunjasina sana thana bi phisu phisamna singa punama mapal tanglibani masina maram ore khunjasing amu hena mi pain hale ising asigi mapal tangliba yumasing punasani gi yankhai romni masida yamdrabada puna miyoi lising ani rom lai maramaduna mari leinaba department singna puna thijin biduna miyamgi mipai basi kokalwai miyamna mikup na hom singna laibiyu si dulai thabi dam yoramdai iril turel da amuba thawgumba posa khara tawtharak libasigi matana kupna thijili hauju phawi oinadi ising asi khudung thiningai oidi adumapu miyamna mikup na hom singna section leiba mathau tai haina Manipur lenga ki PhD digi civil engineer na khangalakli Sholusna makatana hai pau si hek phangmaga PhD Minister El Susindro DC Impal East ESP Impal East PhD DMD Directorate of Environment and Climate Science ki official sing satuni ging sinki loinana ising gi sample kya su lawduna test tawre masida ahanba preliminary test asidari ising asi khudong thiningai oidri adopo hen advanced oiba laboratory sing thaduna ging sinki gani maraksida miyamna mikupnom singna section lebiyo Maka chatharakpoina atopa pawmana irang sigi warini ima ai kukisingna question khre nasagi damak lai khurumbiu pongna pham pausi digi akhanaba content moina lakhusaraga masagi sei kunga mathoi sugraba maisnam khaba thauna phaba maitei nongsa sina mama da hairamba aroiba wahaini ima ai kukisingna question khre nasagi damak lai khurumbiu masagi wai sitaba mikupta apokwi mama maisnam ongbi ebesa laimaidi wan tharaktuna laknakhi Lairabi mamagi fizigi mani makti maramdam maprup kanana walanthengna bada thawaina ponta pikre mama na masa kaina bigi maisakna ningamdana halakna roidaba masa bu kauduna makhoigi laira khangpok aduda tengthauri Manipur da thengna sanglakhiba kuki jau makhoigi tokhaiba lenga ama demand tawduna Manipur gi apun mesaktam singnarakpada natana maitai da landarakpadagi naha kyana maramdam maprup asibu kanjanaba honaruba naidana tholaktuna thamapal henbasi lanthengnarakli adugumba khulngak oina tholakiba maitai nahasing adugi manungda maisnam khabasu amani laibak thibidi maramda maprup kidamak shirabasu sidokani haiduna tholakiba maitai nungsa si janawari 13 gi kadangban gi lanphamda kukizau khulai paibisingi nongoi maruna panu thawaina ponta pikibani apokpi mamana nungsina ibomza haina sukaujaba maisnam khaba Impal West District ki manungsanba sagol tongba mamang lakai da leiba maisnam hemanta sai yankhai gumdai masum maisnam ongbi ebesa sai yankhai gini thu enigi masano pa alne piklingai digi lirik leisuda thawai yauna hori class 10 da subject ama letter mark satuna first division da pass tawki masigi matung masana hotna jaduna graduation lusinkre makhatana master power loisindana ba tawjarama maki manglana dumadi mangphauna dana sakre pongna phamga akhanna unabada laikhidraba maisnam khabi apokpi ibesa na hai numina du manaw nupana dadani phone payu ima haiduna pirakhibani aina phone du paibada video call oirami phone adu nongmai makol sutai aina ibomja nang kadai da leirino lan yauribra haiduna pakhatna hanglubada hoi heraki adudagi magna makhataraduna ima ai kukisingna question khre nasagi damak lai khurumbi yu heraki Isagi wahidu tarubada ayakti adumak wakal takidre aina wakal tarakpa matamna isagi phone amuhana paikhalakidre haina ibemsana ningamdana hi kaptuna pawdamaki makatana hai isado angang oiringai digi mai masingna thawai yaujarapani class 10 na subject ama later setuna first division na pass tawraki mama mapa oiba ekhoina di makatana mai tamhanba ngamkhiti isaduna laikai angang mayam ma tuition tawduna hotna jarbaga Model Higher Secondary da makha tamthaduna class 12 su first division da pass tawi makha tana Oriental College tamduna khandakta BA lusinbani ABM sa na hai aikoi gi imung si mapa na sex su duna sakhu mai mutana ba wana hona duna panmani isa do ko hal hel go oire imung gi awaba da yauduna nungai ba maset namata phangjakhi dabani lan manungda ma ki BA taruk sub semester gi exam haidorakoda first class da pass tarakpa matamda makha master tawgun heramani Master loislaga maka sanaba thaba ama thiraga tawduna mama mapa aikhoibu nungaina thamgadoini haiduna toina hairamani lairaba imung sigi thawmai oina nganjaramba isarong sidi mama mapa aikhoidigi setuna pobikhre lana sida maraibak mapruki damak isam samna leijaramba isa saklaba kayana songthoktuna lanthingnarakli aigumna
masa kainaba mama mapureba kainaraba lukra yaure lan asina leptana makhatana damak satharagadi mama mapa kainaraba pupang sudraba angakya lukra kya masa kainaraba mama kyana hanba leba mo iraglani government atubada lan sing warishin production hanagum ingta palamda mama ohenana thabak lokhat haningi haina ibesana phongdokli panbayai mamang segi me ahum digi hauduna satharakli balan sida mi kya gi punsi mangkhre mayu me kei tumna mai thadopi hiba mi lising kya lanjena duna relief camp sangjapam lauraga lainari mipung kutima ki punsi rol hakthing na madi nakoina saithing piri lan sina lamda masigi setmi lon akai ba sauna piri bane masipuna maki mathakta nungsina laiminaramba masa manau mapureba maru mapang kya setna khaina bigi mikap mirau kholna thanba lamda mamasu ohali panama si yengduna thamapal helapa lan si warishin ama puraktuna ingtapa nuksisana na hingminaba punsi rol da hanjilangnaba government yariba makai athubada lokhatpe amadi mathau tari henasu paus na makatana phongdorakli ado hauskoi na di myam paus matang sa lusinderage masu myam puna no update ngaminasi